ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯈꯛ ꯄꯤꯛꯇꯛ ꯇꯧꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯆꯍꯤ 18 ꯁꯨꯔꯛꯄꯗ ꯑꯗꯨꯒ ꯃꯧꯄꯥ ꯑꯗꯨꯅ ꯆꯍꯤ 8 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯦ ꯑꯗꯨꯅ ꯃꯧꯄꯥꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯇꯨꯅ ꯅꯨꯡꯁꯤꯅ ꯌꯣꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯊꯕꯥꯇꯣꯟ ꯀꯧꯏ ꯑꯗꯨꯒ ꯃꯧꯄꯥ ꯑꯗꯨꯒꯤꯅ ꯁꯅꯥꯃꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯀꯌꯥ ꯋꯥꯅ ꯁꯨꯔꯨꯔꯒ ꯃꯗꯨꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯆꯦꯡ ꯋꯥꯟꯗꯨꯅ ꯃꯍꯥꯛ ꯃꯄꯨꯛ ꯊꯟꯗ꯭ꯔꯕꯁꯨ ꯃꯧꯄꯥ ꯅꯨꯄꯥꯕꯨꯗꯤ ꯆꯔꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯤꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯍꯥꯞꯄꯤꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯆꯔꯥ ꯅꯥꯝꯕ ꯆꯥꯗꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯃꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯅꯕ ꯃꯍꯥꯛꯇꯤ ꯈꯖꯤꯛ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯣꯛꯁꯤꯟꯅꯩ ꯑꯗꯨꯒ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯍꯤ 9 ꯍꯧꯈꯔꯦ꯫ ꯃꯧꯄꯥ ꯑꯗꯨꯁꯨ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯃꯧꯄꯥ ꯑꯗꯨꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯆꯦꯅ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯈꯔ ꯑꯗꯨꯅꯗꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯆꯦꯡ ꯆꯥꯛ ꯋꯥꯟꯕ ꯑꯁꯨꯝ ꯀꯣꯟꯅꯔꯛꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯂꯥꯏꯔꯕ ꯑꯁꯨꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯤꯟ ꯃꯧꯄꯥꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯃꯆꯦ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯑꯣꯛꯂꯤ, ꯅꯪ ꯆꯥꯍꯧꯈꯣꯀꯣ" ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯃ ꯊꯛꯆꯤꯜꯂꯒ ꯐꯠ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯗ ꯃꯧꯄꯥ ꯑꯗꯨꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯑꯃꯠꯇꯁꯨ ꯅꯤꯡꯊꯤꯅ ꯆꯥꯗꯦ, ꯁꯤꯛꯇꯅ ꯑꯗꯨꯝ ꯂꯩ, ꯑꯗꯨꯒ ꯀꯔꯝꯅ ꯅꯕꯨꯛ ꯊꯜꯂꯤꯕꯅꯣ?" ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯏꯆꯦꯗꯤꯅꯦ ꯉꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯦ, ꯊꯕꯛ ꯁꯨꯐꯝꯗ ꯃꯈꯣꯏꯅ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯛꯂꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯧꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯏꯆꯦ, ꯅꯪꯅ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯑꯩꯅ ꯏꯄꯨꯛ ꯊꯟꯅ ꯆꯥꯍꯧꯅꯕ ꯇꯧꯔꯤꯕꯗꯣ ꯅꯧꯄꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯏꯆꯦꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯗ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯀꯩꯝꯇ ꯆꯥꯔꯔꯣꯏ" ꯍꯥꯏꯗꯅ ꯃꯧꯄꯥ ꯑꯗꯨꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯦ ꯑꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯟꯊꯔꯛꯂꯦ ꯑꯗꯨꯒ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯄ꯭ꯋꯥꯗꯤ ꯅꯨꯄꯥꯅꯤ, ꯁꯥꯃꯨꯒꯨꯝꯅ ꯆꯥꯎꯔꯛꯀꯗꯕ ꯏꯄ꯭ꯋꯥꯅ ꯆꯥꯛ ꯃꯄꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯒ ꯂꯦꯡꯃꯥꯟꯅꯕ ꯉꯝꯃꯣꯏꯅꯦꯍꯦ" ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨ ꯀꯞꯂꯦ꯫ ꯃꯧꯄꯥ ꯑꯗꯨꯁꯨ "ꯏꯆꯦ, ꯊꯕꯛꯅ ꯏꯆꯦꯅ ꯋꯥꯅ ꯁꯨꯔꯒ ꯆꯥꯕꯅ ꯑꯩꯈꯛꯅ ꯄꯨꯛ ꯊꯟꯅ ꯆꯥꯕ, ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ" ꯍꯥꯏꯗꯅ ꯃꯧꯄꯥꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯁꯅꯥꯃꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯂꯒ "ꯏꯆꯦ, ꯍꯌꯦꯡꯃꯛ ꯏꯆꯦꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯎꯅ ꯁꯥꯕ ꯄꯣꯠꯁꯤꯡꯗꯣ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯖꯒꯦꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ" ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯦꯅ ꯄꯥꯈꯠꯅ "ꯏꯆꯦꯒꯤ ꯁꯅꯥꯃꯅꯤ, ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ, ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯅꯍꯥꯛ ꯌꯥꯎꯕ ꯉꯝꯈꯤꯔꯣꯏ. ꯏꯄ꯭ꯋꯥꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯆꯍꯤ 2-3ꯗ ꯉꯥꯏꯈꯣꯁꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯦꯅ ꯏꯃꯨꯡ ꯑꯁꯦ ꯑꯁꯨꯝ ꯄꯨꯈꯤꯒꯦꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯐꯅ ꯌꯥꯝꯅ ꯊꯦꯝ ꯇꯧꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯧꯄꯥ ꯑꯗꯨꯅ ꯌꯥꯕ ꯀꯧꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯃꯆꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯕ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯦ ꯑꯗꯣ ꯃꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯈꯨꯔꯥ ꯆꯥꯎꯕꯗ ꯃꯧꯄꯥꯕꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯎꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯣ ꯇꯥꯔꯒ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯈꯨꯝꯂꯛꯈꯤꯔꯝꯃꯤ, "ꯀꯔꯤ ꯋꯥꯅꯣꯗ ꯊꯕꯥꯇꯣꯟ, ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯀꯔꯝꯍꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯕ ꯁꯤꯟꯐꯝ ꯑꯁꯦ ꯌꯥꯎꯒꯗꯧꯔꯤꯕꯅꯣ?
ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯂꯪꯐꯩꯗ ꯆꯠꯇꯅ ꯄꯣꯠꯁꯤꯡ ꯑꯁꯦ ꯌꯣꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯊꯕꯥꯇꯣꯟ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯃꯜꯂꯤ ꯉꯝꯈꯤꯔꯣꯏꯗ ꯍꯥꯏꯅ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯊꯕꯥꯇꯣꯟꯅ ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯁꯣꯏꯗꯅ ꯍꯩꯒꯅꯤ ꯈꯨꯔꯥꯅ ꯍꯩꯅꯕ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯈꯨꯔꯥ ꯑꯩꯒꯤꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯕꯒꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯁꯅꯥꯃꯅꯤꯗꯤ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯕꯛ ꯆꯠꯂꯅꯤ ꯍꯥꯏꯅ ꯆꯠꯅ ꯂꯩꯈ꯭ꯔꯦ ꯈꯨꯔꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯕ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤꯗꯤ ꯀꯣꯟꯅ ꯊꯪꯗ ꯆꯥꯎꯕ ꯑꯗꯨ ꯌꯥꯔꯛꯂꯦ ꯑꯗꯨꯗꯒꯤꯗꯤ ꯆꯥꯎꯕꯅ ꯐꯔꯦ ꯃꯥꯅ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯂꯣ ꯑꯩꯅ ꯃꯥꯕꯨꯅꯦ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟ ꯑꯗꯣ ꯃꯈꯨꯔꯥꯅ ꯌꯥꯕꯤꯔꯕꯗ ꯋꯥꯈꯜ ꯑꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯃꯧꯄꯥꯅ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯑꯃꯨꯛꯁꯨ ꯂꯥꯡꯇꯛꯅꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯃꯆꯦ ꯊꯕꯥꯇꯣꯟꯅ ꯃꯧꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯇꯜ ꯈꯔ ꯍꯧꯗꯨꯅ ꯌꯣꯝꯕꯤꯔꯦ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯃꯁꯨ ꯄꯤꯔꯦ ꯑꯗꯨꯒ ꯃꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯁꯅꯥꯃꯅꯤ ꯑꯗꯣ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯁꯅꯥꯃꯅꯤꯅ ꯊꯥ 3ꯃꯨꯛ ꯃꯈꯨꯔꯥ ꯆꯥꯎꯕꯗ ꯎꯅ ꯁꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯃꯈꯨꯔꯥꯅ ꯁꯥꯕ ꯇꯝꯕꯤꯔꯛꯂꯦ ꯆꯍꯤ 1ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯁꯅꯥꯃꯅꯤ ꯑꯁꯤ ꯃꯈꯨꯔꯥ ꯆꯥꯎꯕꯒ ꯎꯃꯪꯗ ꯎ ꯀꯛꯄ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯕꯥꯇꯣꯟꯅ ꯃꯧꯄꯥ ꯁꯅꯥꯃꯅꯤꯒꯤꯗꯃꯛꯇ ꯇꯜ ꯃꯔꯤꯈꯛ ꯍꯧꯕꯤꯔꯒ ꯌꯣꯝꯕꯤꯔꯝꯃꯤ ꯁꯅꯥꯃꯅꯤꯅ ꯃꯈꯨꯔꯥ ꯆꯥꯎꯕꯒ ꯑꯁꯨꯝ ꯎꯃꯪ ꯑꯃꯗ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨ ꯊꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯁꯤꯡꯖꯪ ꯄꯨꯊꯣꯛꯂꯒ ꯎ ꯀꯛꯄ ꯑꯁꯨꯝ ꯍꯧꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯎ ꯐꯅꯌꯥꯝ ꯑꯃ ꯀꯛꯂꯕ ꯃꯇꯨꯡꯗ ꯋꯥꯃꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯑꯩ ꯑꯁꯤꯗ ꯈꯣꯡ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯗꯒꯤꯅꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯂꯨꯒꯦ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯁꯅꯥꯃꯅꯤꯅ ꯉꯁꯥꯏ ꯃꯆꯦꯅ ꯌꯣꯝꯕꯤꯔꯛꯈꯤꯕ ꯇꯟꯃꯌꯣꯝ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯆꯥꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯨꯔꯥ ꯆꯥꯎꯕꯒꯤ 2 ꯈꯥꯛꯄꯤꯔꯒ ꯃꯥꯅ 2 ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯔꯛꯄꯗ ꯀꯩꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯎꯆꯤ ꯑꯃ ꯂꯥꯛꯂꯒ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯆꯥꯔꯤꯕ ꯇꯟ ꯑꯃꯗꯣ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨꯕ ꯑꯩꯍꯥꯛ ꯑꯁꯤ ꯆꯥꯗ ꯊꯛꯇꯕꯅ ꯏꯁꯥ ꯑꯁꯤ ꯆꯣꯛꯊꯕꯅ ꯁꯤꯒꯗꯧꯔꯦ ꯆꯠꯄ ꯐꯥꯎꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯁꯅꯥꯃꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯇꯟ ꯑꯃꯗꯣ ꯎꯆꯤ ꯑꯗꯨꯗ ꯄꯤꯔꯦ ꯃꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯇꯟ ꯑꯗꯣ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯈꯤꯕꯗꯨ ꯎꯔꯒ ꯁꯅꯥꯃꯅꯤꯅ ꯑꯃꯨꯛ ꯍꯦ ꯏꯇꯥ ꯎꯆꯤ ꯅꯪꯅ ꯆꯥꯛ ꯂꯥꯝꯕꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯟ ꯑꯃꯗꯣ ꯃꯐꯝ ꯑꯁꯤꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯑꯃꯠꯇ ꯆꯥꯗꯅ ꯄꯨꯔꯤꯕꯅꯣ ꯍꯪꯂꯛꯄꯗ ꯎꯆꯤ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤꯌꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯀꯨꯝ ꯃꯇꯥ ꯁꯨꯗꯨꯅ ꯏꯆꯥ ꯐꯪꯗꯧꯔꯦ ꯃꯥꯁꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯌꯥꯡ ꯑꯗꯣ ꯇꯥꯅ ꯀꯪꯂꯦ ꯃꯥꯒ ꯆꯥꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯟ ꯑꯁꯦ ꯑꯩꯅ ꯄꯨꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯄꯨꯛ ꯊꯟꯅ ꯆꯥꯔꯛꯇꯕꯒꯤ ꯆꯥꯔ ꯊꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯪꯂꯛꯂꯕ ꯁꯅꯥꯃꯅꯤꯅ ꯃꯆꯦꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯃꯈꯨꯔꯥ ꯆꯥꯎꯕꯒꯤꯗꯃꯛꯇ ꯈꯥꯛꯈ꯭ꯔꯤꯕ ꯇꯟ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯎꯆꯤ ꯑꯗꯨꯗ ꯁꯦ ꯁꯤꯁꯨ ꯄꯨꯔꯣꯁꯦ ꯅꯈꯣꯏ 2 ꯅꯄꯨꯛ ꯊꯟꯅ ꯆꯥꯔꯨꯔꯣꯀꯣ ꯁꯅꯥꯃꯅꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯗ ꯊꯃꯣꯏ ꯄꯦꯜꯂꯕ ꯎꯆꯤ ꯑꯗꯨꯅ ꯁꯅꯥꯃꯅꯤꯕꯨ ꯌꯦꯡꯂꯒ ꯄꯨꯛꯆꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯃꯗꯨꯗ ꯁꯅꯥꯃꯅꯤꯅ ꯑꯩꯒꯤ ꯏꯃꯤꯡ ꯁꯅꯥꯃꯅꯤ ꯀꯧꯖꯩꯌꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯅꯥꯃꯅꯤ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯑꯁꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯧꯖꯔꯣꯏ ꯑꯐꯕ ꯇꯧꯕ ꯃꯤꯗꯤ ꯑꯐꯕ ꯀꯔꯃ ꯂꯥꯛꯀꯅꯤ ꯑꯩꯅ ꯉꯝꯕ ꯃꯇꯥꯡꯗ ꯅꯪꯕꯨ ꯇꯦꯡꯕꯥꯡꯕ ꯉꯝꯕ ꯂꯥꯛꯂꯕꯗꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯕ ꯉꯝꯕ ꯁꯣꯏꯗꯅ ꯑꯣꯏꯁꯅꯨꯀꯣ ꯍꯥꯏꯔꯝꯂꯒ
ꯎꯆꯤ ꯑꯗꯨ ꯇꯜꯂꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯗꯨꯅ ꯆꯠꯈꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯃꯅꯤ ꯃꯈꯨꯔꯥ ꯆꯥꯎꯕꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯃꯈꯣꯏꯅ ꯌꯥꯜꯂꯛꯄ ꯎꯁꯤꯡ ꯑꯗꯨꯅ ꯐꯖ ꯐꯖꯔꯕ ꯄꯣꯠꯆꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯥꯔꯦ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯃꯈꯨꯔꯥ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯦ꯫ ꯁꯅꯥꯃꯅꯤꯅ ꯃꯥꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯆꯦꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯁꯤꯟꯅꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯁꯅꯥꯃꯅꯤꯗ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯗꯤ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯂꯩꯗꯅ ꯁꯦꯜ ꯇꯥꯜꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ"꯫ ꯃꯗꯨꯗ ꯁꯅꯥꯃꯅꯤꯅ "ꯈꯨꯔꯥ, ꯃꯗꯨꯗ ꯑꯩꯁꯨ ꯈꯛꯇ ꯌꯥꯎꯖꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯈꯨꯔꯥ ꯑꯗꯨꯅ "ꯅꯪꯕꯨ ꯅꯆꯦ ꯊꯕꯥꯇꯣꯟꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦꯍꯦ, ꯂꯥꯞꯄꯅꯤꯅ"꯫ ꯃꯗꯨꯗ ꯁꯅꯥꯃꯅꯤꯅ "ꯌꯥꯅꯤꯌꯦ ꯈꯨꯔꯥ, ꯏꯆꯦꯕꯨꯗꯤ ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯒꯦ"꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯌꯨꯛꯁꯦ ꯆꯥꯛꯉꯟ ꯆꯥꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯅꯪꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯐꯤ-ꯅꯔꯣꯜ ꯈꯔ ꯂꯥꯡꯁꯤꯟꯖꯔꯨꯔꯣ" ꯍꯥꯏꯅ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯁꯅꯥꯃꯅꯤꯅ "ꯏꯆꯦ, ꯑꯩ ꯈꯨꯔꯥ ꯆꯥꯎꯕꯒ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯂꯩꯔꯒ ꯁꯦꯜ ꯇꯥꯜꯂꯨꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯊꯕꯥꯇꯣꯟ ꯑꯗꯣ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯒ "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯂꯪꯐꯩꯗ ꯅꯪꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯈ꯭ꯔꯒ ꯏꯆꯦꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯂꯣꯏꯌꯦ꯫ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯅꯍꯥꯛꯅ ꯂꯪꯐꯩꯗ ꯂꯩꯕꯗꯣ ꯏꯆꯦ ꯂꯩꯍꯟꯅꯤꯡꯗꯦ" ꯍꯥꯏꯅ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯁꯅꯥꯃꯅꯤꯅ "ꯏꯆꯦ, ꯀꯨꯏꯔꯣꯏꯌꯦ, ꯈꯨꯔꯥ ꯆꯥꯎꯕꯁꯨ ꯌꯥꯎꯒꯗꯧꯔꯤꯁꯤꯗꯤ꯫ ꯑꯩ ꯃꯇꯝ ꯈꯔ ꯁꯦꯜ ꯈꯔ ꯇꯥꯜꯂꯨꯔꯒꯅꯦ ꯏꯆꯦꯒꯤ ꯅꯥꯛꯇ ꯊꯨꯅ ꯂꯥꯛꯀꯦ꯫ ꯏꯆꯦꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ꯫ ꯁꯦ ꯏꯆꯦ, ꯅꯧꯄꯥꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯏꯆꯦ, ꯑꯩꯅ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯏꯆꯦ, ꯃꯁꯤ ꯑꯃꯨꯛꯇꯗꯤ ꯅꯧꯄꯥ ꯉꯝꯖꯒꯦꯕ" ꯍꯥꯏꯗꯅ ꯃꯧꯄꯥꯅ ꯒꯤꯔꯤ ꯇꯛꯄꯗ ꯃꯆꯦ ꯑꯗꯣ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯃꯆꯦꯅ ꯃꯧꯄꯥ ꯑꯗꯨ ꯆꯥꯛꯉꯟ ꯄꯤꯖꯔꯒ ꯑꯔꯩꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯁꯨꯗꯣꯛ ꯆꯣꯝꯊꯣꯛꯇꯨꯅ ꯌꯣꯝꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯧꯄꯥꯕꯨ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ "ꯏꯕꯨꯡꯉꯣ, ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ, ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ, ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ" ꯍꯥꯏꯅ ꯃꯆꯦꯅ ꯅꯥꯟꯕꯤꯔꯦ꯫ ꯁꯅꯥꯃꯅꯤꯅ ꯑꯃꯨꯛ "ꯍꯣꯏ ꯏꯆꯦ, ꯏꯆꯦꯁꯨ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯅ ꯍꯜꯂꯛꯂꯒ ꯏꯆꯦꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏ꯫ ꯁꯤꯗꯒꯤꯗꯤ ꯏꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯣꯏꯅꯦ꯫ ꯏꯆꯦꯅ ꯆꯥꯒꯦꯗ ꯍꯥꯏꯕ ꯆꯥꯍꯟꯗꯅ, ꯁꯦꯠꯀꯦꯗ ꯍꯥꯏꯕ ꯁꯦꯠꯍꯟꯗꯅ, ꯅꯧꯄꯥꯅꯅꯦ ꯅꯨꯡꯉꯥꯏꯅ ꯏꯆꯦꯕꯨ ꯁꯣꯏꯗꯅ ꯊꯝꯗꯣꯏꯅꯦ꯫ ꯃꯗꯨ ꯐꯥꯎꯗꯤꯅꯦ ꯏꯆꯦꯅ ꯋꯥꯔꯁꯨ ꯋꯥꯅ ꯅꯧꯄꯥꯕꯨ ꯉꯥꯏꯔꯝꯃꯨꯀꯣ" ꯍꯥꯏꯅ ꯃꯧꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯕꯥꯇꯣꯟ ꯑꯗꯣ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯃꯧꯄꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯄꯤ ꯑꯗꯣ ꯅꯧꯊꯣꯔꯛꯇꯨꯅ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯂꯦ꯫ "ꯄꯦꯜꯂꯦ, ꯏꯆꯦ ꯄꯦꯜꯂꯦ. ꯏꯄ꯭ꯋꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯆꯦ ꯄꯦꯜꯂꯦ. ꯏꯄ꯭ꯋꯥꯅ ꯃꯥꯏ ꯄꯥꯛꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯗꯨꯅ ꯍꯜꯂꯛꯄꯗꯣ ꯅꯆꯦ ꯉꯥꯏꯔꯝꯒꯦꯀꯣ. ꯏꯄ꯭ꯋꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯅꯆꯦꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯝꯒꯦ. ꯏꯄ꯭ꯋꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯉꯝꯕ ꯑꯣꯏꯖꯧꯀꯣ, ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ" ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯦ꯫ "ꯏꯆꯦ, ꯀꯞꯀꯅꯨꯁꯦ. ꯏꯆꯦꯅ ꯑꯗꯨꯝꯅ ꯀꯞꯂꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯈꯣꯡꯉꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯣꯏꯅꯣ? ꯑꯩ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏꯌꯦꯁꯦ. ꯁꯦꯜ ꯊꯨꯅ ꯇꯥꯜꯂꯒꯅꯦ ꯐꯠ ꯑꯃꯨꯛ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯀꯦꯕ." "ꯍꯩꯃꯥ ꯏꯆꯦ, ꯄꯨꯡꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯂꯦ. ꯈꯨꯔꯥ ꯆꯥꯎꯕꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯅꯤ. ꯏꯆꯦ, ꯅꯧꯄꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ" ꯍꯥꯏꯗꯨꯅ ꯁꯅꯥꯃꯅꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯨꯔꯥ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯤꯗ ꯎꯅ ꯁꯥꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯑꯁꯨꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯎꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯎꯅ ꯁꯥꯕ ꯅꯤꯡꯊꯤꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯖꯔꯤꯌꯦ, ꯑꯃꯃꯝꯇ ꯂꯧꯕꯤꯍꯧ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯊꯨꯡꯂꯨꯕ ꯂꯝ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯐꯅꯗꯤ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯍꯤ ꯍꯣꯟꯗꯨꯅ
ꯑꯁꯨꯝ ꯄꯣꯠ ꯌꯣꯟꯗꯨꯅ ꯂꯥꯛꯄꯁꯤꯗ ꯕꯗ꯭ꯔ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯎꯅ ꯁꯥꯕ ꯄꯣꯠ ꯐꯖ ꯐꯖꯔꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯤꯌꯦ, ꯂꯧꯕꯤꯍꯧꯈꯣ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯝ ꯀꯣꯏꯕ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯔꯕꯔ ꯏꯅꯥꯏꯆꯥ, ꯂꯥꯞꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯂꯨꯆꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯎꯅ ꯁꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯑꯩꯅ ꯈꯣꯏꯗꯥꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯍꯦ꯫ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯁꯅꯥꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤ ꯑꯗꯨ ꯈꯥꯝꯂꯨꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯤ ꯑꯗꯨꯕꯨ ꯇꯣꯔꯕꯥꯏꯗ ꯄꯨꯁꯤꯜꯂꯒ ꯈꯨꯔꯨ ꯈꯨꯠꯇ ꯀꯨꯜꯂꯒ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯍꯧꯒꯠꯂꯨ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ, ꯑꯩꯅ ꯈꯣꯏꯗꯥꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯗꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯈꯨꯔꯥ ꯆꯥꯎꯕꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯎꯅ ꯆꯥꯕ ꯄꯣꯠꯆꯩ ꯈꯔ ꯑꯗꯨꯃꯛ ꯁꯥꯖꯔꯒ ꯂꯪꯐꯩꯗ ꯌꯣꯟꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯌꯦꯡꯍꯜꯂꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯃꯊꯪ ꯌꯦꯡꯂꯕ ꯃꯇꯨꯡꯗ, ꯏꯁ, ꯅꯈꯣꯏꯅ ꯁꯥꯔꯤꯕ ꯎꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯥꯛꯄꯁꯦ ꯑꯁꯨꯝꯅ ꯐꯖꯕ ꯎꯒꯤ ꯄꯣꯠꯆꯩꯁꯤꯡ ꯁꯥꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯂꯧꯔꯒꯦ, ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯃꯃꯜꯁꯨ ꯑꯩꯅ ꯅꯤꯡꯊꯤꯅ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯋꯥꯅ ꯂꯝ ꯑꯃꯗꯒꯤ ꯂꯝ ꯑꯃꯗ ꯋꯥꯅ ꯆꯠꯇꯨꯅ ꯄꯣꯠ ꯌꯣꯟꯒꯗꯕꯒꯤ ꯁꯔꯨꯛꯇꯤꯅꯦ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯇꯦꯡꯕ ꯑꯣꯏꯅ ꯁꯥꯔꯣ꯫ ꯑꯩꯅ ꯅꯕꯥꯅꯤꯕꯨ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯕꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯁꯅꯥꯃꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯪꯕꯗ ꯁꯅꯥꯃꯅꯤꯅ, ꯈꯨꯔꯥꯅ ꯐꯩ ꯍꯥꯏꯕꯗꯣ ꯅꯆꯥꯁꯨ ꯌꯥꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯨꯅ ꯎꯒꯤ ꯄꯣꯠꯆꯩ ꯐꯖꯔꯕ ꯀꯌꯥ ꯃꯔꯨꯝ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯁꯅꯥꯃꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯁꯅꯥꯃꯅꯤ, ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯁꯦꯜ ꯇꯥꯜꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯛꯂꯦꯕꯨ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯂꯦꯞꯂꯦ, ꯅꯪꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩ? ꯃꯗꯨꯗ ꯁꯅꯥꯃꯅꯤꯅ, ꯈꯨꯔꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯦꯜꯕꯨꯗꯤ ꯌꯥꯝꯅ ꯇꯥꯜꯂꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯕꯒꯤ ꯋꯥꯕ ꯆꯍꯤ 2-3ꯇꯪꯒ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯝ ꯑꯁꯤꯗ ꯂꯩꯊꯔꯒ ꯁꯦꯜ ꯌꯥꯝ ꯄꯨꯔꯒ ꯍꯟꯅꯤꯡꯉꯤ ꯌꯨꯝꯗ꯫ ꯑꯩꯅꯅꯦ ꯏꯆꯦꯗ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕꯅꯦ꯫ ꯃꯗꯣ ꯑꯩ ꯉꯥꯛꯄ ꯉꯝꯅꯕ ꯈꯔꯒ ꯍꯣꯠꯅꯅꯤꯡꯂꯤꯌꯦ ꯈꯨꯔꯥ ꯍꯥꯏꯅ ꯁꯅꯥꯃꯅꯤꯅ ꯍꯥꯏꯔꯕꯗ ꯃꯈꯨꯔꯥ ꯆꯥꯎꯕꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯇꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯊꯕꯛ ꯌꯥꯝꯅ ꯁꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯌꯥꯈꯤꯅꯤ, ꯃꯇꯝ ꯂꯩꯔꯤ꯫ ꯑꯩꯗꯤꯅꯦ ꯅꯗꯣꯝꯆꯥꯁꯨ ꯏꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤꯅ ꯃꯈꯣꯏ ꯑꯗꯣ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯕꯁꯨ ꯂꯥꯛꯀꯦꯀꯣ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯣ ꯈꯨꯔꯥꯅ ꯆꯠꯄꯗ ꯏꯆꯦꯗ ꯁꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯑꯩꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯔꯝꯃꯨ꯫ ꯑꯩꯗꯣ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯍꯧꯔꯤ, ꯑꯩ ꯊꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯒ ꯄꯨꯗꯨꯅ ꯍꯜꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯥꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ, ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗ ꯃꯈꯨꯔꯥ ꯆꯥꯎꯕꯅ, ꯍꯣꯏ, ꯑꯩ ꯐꯅꯕꯅꯦ ꯅꯆꯦꯕꯨ ꯊꯦꯝꯂꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯆꯥꯎꯕꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯟꯈ꯭ꯔꯦ꯫
ꯁꯅꯥꯃꯅꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯑꯪꯒ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯪꯒ ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯊꯤꯕ ꯑꯃꯗꯤ ꯁꯥ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗ ꯃꯃꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯪꯅꯕꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯤꯡꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯊꯝꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯃꯔꯥ ꯇꯞꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯪꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯗ, ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯕ ꯂꯣꯏꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯋꯌꯝꯕꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯃꯠꯇꯅ ꯆꯠꯇꯨꯅ ꯑꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯉꯝꯅꯔꯝꯗꯦ꯫ ꯑꯁ, ꯃꯍꯥꯛꯄꯨ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤꯀꯣ ꯃꯍꯥꯛ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯈꯣꯜꯗꯤ ꯑꯉꯛꯄꯅꯤ꯫ ꯕꯤꯙꯤꯒꯤ ꯅꯣꯡꯗꯝꯈꯣꯜꯕꯨ ꯀꯅꯥꯅ ꯀꯛꯄ ꯉꯝꯒꯅꯤ? ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯤꯉꯩꯗ ꯃꯥꯅ ꯃꯥꯒꯤ ꯃꯔꯣꯜꯁꯤꯡꯒ ꯄꯨꯟꯅ ꯊꯝꯂꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯩ ꯇꯥꯜꯂꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯃꯥꯃꯛꯅꯤ ꯈꯟꯅ ꯁꯤꯕꯤꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯁꯤꯖꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯏꯔꯨꯖꯕꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯪꯐꯥꯜꯗ ꯊꯝꯂꯝꯕꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯌꯥꯅ ꯎꯝꯗꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯈ꯭ꯔꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯛꯄꯗ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯋꯥꯠꯂꯕꯗ ꯀꯗꯥꯏꯗ ꯇꯥꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯔꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯔꯨꯖꯔꯝꯕ ꯖꯒꯥꯁꯤꯡ ꯑꯃꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗ ꯐꯥꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯥꯃꯛꯅꯤ ꯈꯟ ꯊꯝꯖꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗꯒꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯀꯞꯅꯇ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯨꯝꯊꯕꯗ ꯃꯃꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯊꯥꯖꯒꯨꯝ ꯏꯪꯅ ꯃꯉꯥꯜ ꯅꯥꯏꯕꯤ, ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯕꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯒꯤ ꯊꯥꯖꯒꯨꯝ ꯏꯪꯂꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯀꯅꯥꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯒꯅꯤ? ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 10ꯇ ꯉꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯞꯂꯒ ꯏꯃꯥ, ꯅꯪ ꯀꯗꯥꯏꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ? ꯏꯃꯥ, ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯁꯥꯟꯅꯒꯅꯤ? ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯖꯩ ꯏꯃꯥ, ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅꯕ ꯈꯨꯠꯅ ꯅꯥꯟꯕꯤꯔꯒ ꯏꯃꯥ, ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯨꯌꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯊꯝꯕꯥꯜ 109ꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯁꯤꯕꯤꯔꯒ ꯊꯝꯕꯥꯜ ꯂꯩꯅꯥꯒꯨꯝꯅ ꯊꯣꯠꯂꯕꯤꯅꯤ ꯏꯆꯥꯗꯤ꯫ ꯏꯃꯥꯅ ꯉꯁꯤ ꯏꯆꯥꯗ ꯄꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯅꯪ ꯑꯩꯃꯛꯅꯤ ꯈꯟꯅ ꯊꯝꯃꯨꯀꯣ꯫ ꯈꯨꯗꯣꯞ ꯑꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯃꯈꯩꯗꯤ ꯏꯃꯥ ꯍꯤꯡꯂꯤ꯫ ꯏꯃꯥꯅ ꯅꯪꯒꯤ ꯅꯥꯛ ꯂꯦꯡꯗꯅ ꯂꯩ꯫ ꯏꯆꯥꯕꯨ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯊꯥꯗꯣꯛꯅꯤꯡꯗ ꯆꯠꯇꯕꯗꯤ ꯌꯥꯗ ꯀꯞꯈꯤꯕꯗ ꯅꯧꯍꯧꯅꯅ ꯃꯪꯂꯥꯟꯗ ꯁꯪꯁꯪ ꯎꯔꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯅ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯋꯥꯛꯁꯤꯡꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯥꯅ ꯇꯨꯝꯂꯤꯕ ꯃꯣꯟ ꯑꯗꯨꯁꯨ ꯃꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯑꯗꯨꯝꯕ ꯃꯪꯂꯥꯟꯗ ꯃꯃꯥꯗ ꯎꯔꯝꯕ ꯑꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯃꯥ, ꯏꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯅꯆꯥꯅ ꯅꯤꯡꯊꯤꯅ ꯊꯝꯗꯦ ꯍꯥꯏꯕꯒꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ?
ꯍꯥꯏꯗꯨꯅ ꯂꯦꯡꯊꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯞꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯒꯦ ꯍꯥꯏꯕꯕꯨ ꯁꯅꯥꯃꯅꯤꯅ ꯅꯣꯡꯃ ꯎꯒꯤ ꯄꯣꯠꯆꯩꯁꯤꯡ ꯁꯥꯅꯕ ꯎꯃꯪꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯒ ꯁꯤꯡꯖꯪ ꯑꯃꯒ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯎꯃꯪꯒꯤ ꯃꯌꯥ ꯌꯧꯔꯕꯗ ꯎ ꯃꯊꯪ ꯃꯊꯪ ꯌꯥꯟꯕ ꯍꯧꯔꯛꯄꯗ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜꯗ "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ" ꯍꯥꯏꯗꯨꯅ ꯂꯥꯎꯕꯗꯣ ꯇꯥꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯎ ꯌꯥꯟꯕ ꯂꯦꯞꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯂꯨꯝꯗꯨꯅ ꯆꯠꯄꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯎꯆꯤ ꯑꯃꯈꯛ ꯎꯝꯒꯗꯕꯒꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯎꯆꯤ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯄꯔꯞ ꯄꯔꯞ ꯆꯠꯂꯒ ꯂꯤꯟ ꯑꯗꯨꯕꯨ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯎꯆꯤ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯅꯍꯥꯛ ꯆꯦꯟꯖꯈ꯭ꯔꯣ." ꯎꯆꯤ ꯑꯗꯨꯅ ꯁꯅꯥꯃꯅꯤꯕꯨ ꯌꯦꯡꯂꯒ "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯁꯅꯥꯃꯅꯤ, ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩ ꯑꯁꯦ ꯅꯍꯥꯛꯅ ꯆꯥꯔ ꯊꯛꯇꯕꯅ ꯁꯤꯒꯗꯕꯗꯒꯤ ꯀꯟꯕꯤꯈꯤꯕ ꯎꯆꯤ ꯑꯗꯨꯅꯦ, ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ? ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯂꯤꯟ ꯑꯁꯤꯗꯒꯤ ꯆꯥꯗꯨꯅ ꯁꯤꯒꯗꯕꯗ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯟꯕꯤꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯁꯅꯥꯃꯅꯤꯅ ꯉꯛꯅ "ꯀꯔꯤ? ꯑꯩꯒꯤ ꯀꯔꯤ ꯏꯇꯦꯡ?" ꯃꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ "ꯌꯦꯡꯉꯨ, ꯅꯪꯅ ꯃꯇꯨꯞ ꯃꯇꯨꯞ ꯊꯣꯛꯅ ꯀꯛꯂꯤꯕ ꯂꯤꯟ ꯑꯁꯤꯒꯤ ꯃꯌꯥ ꯑꯁꯤꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯎ꯫ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯪꯒ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯊꯤꯗꯨꯅ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯁꯛꯇ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯁꯅꯥ, ꯂꯨꯄꯥ, ꯃꯅꯤ ꯃꯨꯛꯇ ꯑꯇꯩ ꯑꯇꯩ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯍꯟꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯗꯨꯅ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯣ꯫ ꯐꯕ ꯇꯧꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯪꯒꯤꯗꯤ ꯏꯁꯣꯔꯅ ꯄꯤꯔꯛꯂꯕ ꯈꯨꯗꯣꯜꯅꯤ" ꯍꯥꯏꯗꯨꯅ ꯎꯆꯤ ꯑꯗꯨꯅ ꯍꯥꯏꯔꯕꯗ ꯁꯅꯥꯃꯅꯤ ꯑꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯅ ꯎꯆꯤ ꯑꯗꯨꯕు ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯂꯒ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯗꯨꯅ ꯑꯪꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯗ "ꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ, ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯒꯤꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯔꯦ?" ꯍꯪꯂꯛꯄꯗ ꯁꯅꯥꯃꯅꯤꯅ "ꯏꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯁꯅꯥꯃꯅꯤ ꯀꯧꯖꯩ꯫ ꯑꯩ ꯊꯪꯅꯕ ꯄꯠꯇ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯎꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯖꯕꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯑꯩꯍꯥꯛ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯅꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯐꯪꯗꯨꯅ ꯄꯨꯖꯔꯛꯂꯦ" ꯍꯥꯏꯗꯅ ꯃꯥꯅ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯀꯔꯝꯅ ꯊꯦꯡꯅꯔꯛꯄ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯀꯅꯥꯅꯁꯨ ꯐꯪꯂꯛꯈꯤꯗ꯭ꯔꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯇꯔꯥꯏ ꯇꯔꯥꯏ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯖꯕ ꯄꯨꯔꯥ ꯉꯝꯈꯤꯗꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ "ꯇꯥꯔꯣ ꯏꯆꯥꯒꯨꯝꯕ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯅꯤꯡꯊꯧꯍꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯤꯡꯊꯧꯍꯣꯏꯕꯨ ꯀꯔꯦꯝꯅꯕꯒꯤ ꯉꯥꯡ ꯑꯣꯜꯍꯟꯕꯗꯒꯤ ꯗꯟꯗꯤ ꯐꯪꯕ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ?" ꯍꯪꯉꯛꯄꯗ ꯁꯅꯥꯃꯅꯤꯅ "ꯑꯩ ꯏꯅꯤꯡꯊꯧꯕꯨ ꯀꯔꯦꯝꯅꯕ ꯅꯠꯆꯗꯦ꯫ ꯑꯁꯦꯡꯕꯃꯛꯅꯤ ꯅꯔꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯇꯝꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ" ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯅꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ" ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯅꯥ ꯀꯅꯥ ꯂꯩ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯧꯊꯣꯔꯛꯎ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯐꯪꯗꯨꯅ ꯄꯨꯔꯛꯂꯦ"
ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯐꯪꯗꯨꯅ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯒ "ꯄꯥꯕꯨꯡ, ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯐꯪꯂꯦ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗꯨꯕꯣ?" ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ "ꯏꯕꯦꯝꯃ, ꯅꯨꯄꯥꯁꯤꯅ ꯄꯨꯔꯛꯏ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯏꯆꯥꯒꯤ ꯃꯥꯡꯈꯤꯕ ꯅꯃꯥꯅ ꯁꯤꯟꯅꯔꯝꯕ ꯈꯨꯗꯣꯞꯇꯨꯔ ꯌꯦꯡꯉꯨ" ꯍꯥꯏꯔꯛꯄꯗ ꯁꯅꯥꯃꯅꯤꯅ ꯈꯨꯗꯣꯞ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯁꯤꯟꯅꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯊꯝꯕꯥꯜ 109ꯒꯤ ꯂꯩꯅꯥ ꯌꯥꯠꯂꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯦꯛ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯈꯨꯗꯣꯞꯇꯨꯃꯛꯅꯤ ꯍꯥꯏꯕ꯫ "ꯍꯩꯃꯥ, ꯃꯥꯅꯦ ꯄꯥꯕꯨꯡ, ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯊꯝꯖꯕ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞꯇꯨꯅꯦ" ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯆꯥꯗꯣ ꯍꯔꯥꯎꯕꯒ ꯊꯨꯀꯠꯈꯤꯕꯒ ꯄꯥꯗꯨꯅ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗꯁꯨ ꯑꯃꯨꯛꯁꯨ ꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯎꯔꯨꯗ꯭ꯔꯕ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯅ ꯀꯞꯇꯨꯅꯇ ꯂꯩꯔꯨꯔꯕ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯅ ꯃꯕꯨꯛ ꯄꯦꯟꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ꯫ ꯃꯥꯅ ꯁꯅꯥꯃꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯁꯨꯡ ꯗꯔꯕꯥꯔꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯟꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤꯔꯝꯃꯤ꯫ "ꯉꯁꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯧꯅꯥ ꯐꯔꯕ ꯏꯆꯥꯒꯨꯝꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡꯏꯟꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯋꯨꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤꯁꯨ ꯉꯁꯤꯗꯒꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒꯅꯤ" ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯔꯕꯥꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯈꯣꯜꯂꯥꯎꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯁꯅꯥꯃꯅꯤꯒ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯁꯅꯥꯃꯅꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯅꯕꯒꯤ ꯆꯥꯎꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯇꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯃ ꯁꯅꯥꯃꯅꯤꯅ ꯅꯤꯡꯊꯧꯗ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕు ꯏꯃꯥ ꯏꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄ ꯏꯆꯦ ꯑꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯑꯩꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯃꯥꯁꯨ ꯌꯥꯎꯍꯟꯅꯤꯡꯏ꯫ ꯃꯥꯕꯨ ꯂꯧꯖꯔꯨꯒꯦ ꯑꯃꯗꯤ ꯑꯩꯕꯨ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯇꯝꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯏꯈꯨꯔꯥ ꯆꯥꯎꯕꯁꯨ ꯌꯥꯎꯍꯟꯅꯤꯡꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯈꯨꯗꯛꯇ ꯃꯆꯦ ꯑꯃꯗꯤ ꯃꯈꯨꯔꯥ ꯆꯥꯎꯕ ꯑꯗꯨ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯆꯦ ꯑꯗꯨꯗꯤ ꯃꯧꯄꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯉꯛꯄ ꯑꯃꯁꯨꯡ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯀꯨꯏꯅ ꯀꯥꯏꯅꯔꯛꯂꯕ ꯃꯆꯤꯟ ꯃꯧꯄꯥ ꯎꯅꯔꯕꯗ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯀꯞꯃꯤꯟꯅꯔꯦ꯫ ꯁꯅꯥꯃꯅꯤꯅ ꯃꯆꯦꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯆꯤꯟ ꯃꯧꯄꯥ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯦ꯫ ꯁꯅꯥꯃꯅꯤ ꯑꯃꯗꯤ ꯔꯥꯖꯀꯩꯅꯥ ꯑꯅꯤꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯅꯥꯃꯅꯤꯒꯤ ꯃꯆꯦ ꯊꯕꯥꯇꯣꯟꯗꯨꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯝꯅꯥꯏꯕ ꯑꯃꯒ ꯅꯤꯡꯊꯤꯅ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯑꯋꯨꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯃꯄꯥ ꯁꯛꯇꯨꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯈꯨꯔꯥ ꯆꯥꯎꯕ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯨꯕ ꯀꯔꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯈꯪꯗꯅ ꯃꯇꯨ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯃꯅꯤꯗ ꯑꯃꯨꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯗꯨꯅ ꯁꯅꯥꯃꯅꯤ ꯑꯃꯗꯤ ꯔꯥꯖꯀꯩꯅꯥꯁꯨ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫